Hi guys, good morning ma'am. Ay lotion ba lore inong nupigi kaino hajibot haibdo ngasini buko ado lik season 3 lik season lag duga tu makam sana mal engage na sabi ang tama thau contrast with shade pa siya daw iba. Sige shoot to. Kaya yellow to ano yung shade ako ni Indra. Fruit ka piga sana ra ba ni na dumi ay ko. May no yan settle lage mayam khol se tu din ya. Pakhang di sai bulam di hele. Tôi jong. Gari de yaw ba first aid ki bandage kai ka ga loi lok thok tan tai jong. Thong lẽ khoi thong lẽ tamodi ngasi hajibot yaure hai boko thin biram mage duga luhong bodoi ne yarge adu thong lẽ hi guys mama how phone tau rei ro hajibot la amal theng gre ba ei lak tringai jange khanjaban Kayo hajibo po gari kaya amlak na kaya hajibo. Hindi pa amlak ka dito na gari ako sila ya bro. Gari yang kami jadi lak tri bro di kang din. Lak tri malit ah. Lak tri malit. Lak tri malit. Hindi sila ni sila lai rat. Lak tri malit. Puno malit ya gari na. Bisa kamu ba? Pamu gre da si luhong tu ni tau tu je. Ni Sina. Ako ni ni. Yaw re. Sa tha ba sang am dress ko tu. Liru ma tu pai ri hare da ka hogat ki tra to ko ka ta liru ma di ya sini sakti ya she ma si pau shane Ya dam ba mẹ rồi khôi ibu na la lamba sai ba ba mẹ không mà không rồi đi giờ bây giờ giấy này thì không trì nuôi nè ai lâu rồi bây giờ đi phụ nữ cả chỉ lôi lâu thuốc rồi nè ê cháu này năng thế nữa sao amuk ta kia udah banget deh Bismai sanyan soire ai lekhan ka pa ya dei waru binu ai lekhan ka sara wo je da na li thadu da na ka pak da batti la ai sanyan soire je nang de lam da lekhan si bi toron ai lai bak ye ai na kari ko da batti hasina gi tuje thon isada kaina phije ge baya me yar ga di lekhan ka maning dong le dress song te sa ba da si re ba Pesa thara maga dress ka sa hongdoi ne saban na ngong ne me kai nau di kapcha oh sak si da khara ma thare Sak khai gi ko pam tan ku. La. Ni gi nuôi mi. thang ấy chứ lấy sao bị cái pot cháy hàn bao hậu rồi plau ngang cái này
ꯁꯨꯝꯕꯅꯦ ꯁꯨꯝꯕ ꯇꯞꯄꯁꯦ ꯑꯆꯧꯕꯁꯦ ꯁꯨꯝꯕꯁꯤꯗ ꯍꯥꯞꯄꯣꯕ ꯑꯍꯥꯟꯕꯒꯤꯗ ꯈꯨꯠ ꯆꯥꯎꯔꯨꯅꯨ ꯉꯔꯥꯡ ꯃꯣꯏꯒꯤ ꯕꯥꯃꯣꯟꯒꯤ ꯀꯣꯟꯅꯗꯗꯅꯀꯣ ꯃꯃꯩꯗ ꯉꯔꯥꯡ ꯇꯧꯕꯗꯨꯅ ꯌꯥꯝ ꯀꯥꯖꯜꯒ ꯅꯪꯅ ꯆꯥꯔ ꯍꯥꯞꯄꯣ ꯀꯥꯖꯜꯒ 이마, 검색 이마자, 이마자. 아빠 그거 항상 빨리 하고 있으면 러블 아기야. Mama lu bisa. 그래도. Oh, nang ag may jaw higa later pa nang at sila oh. 아부 복잡해 막 보고서는 해보봐 ꯁꯤ ꯑꯃ ꯂꯣꯏꯔꯦ ꯑꯃ ꯑꯅꯤ ꯋꯥꯠꯂꯤ ꯍꯥꯟꯗꯧꯕ ꯄꯣꯔꯦ ꯄꯣꯔꯦ ꯑꯗꯨꯗꯣ ꯏꯟꯊꯣꯛꯈ꯭ꯔꯣ ꯑꯉꯥꯡ ꯑꯩ ꯅꯤꯡꯊꯦ ꯅꯪ ꯑꯉꯥꯡ ꯀꯅꯥꯅ ꯍꯜꯂꯦ ꯆꯦꯉꯥ ꯕꯥꯔꯤ ꯃꯜꯂꯦ ꯆꯤ ꯑꯉꯥꯡꯅ ꯚꯥꯔꯤ ꯑꯃ ꯍꯜꯂꯦ ꯍꯥꯏꯁꯤꯗꯤ ꯁꯤꯗ ꯂꯩꯁꯥꯕꯤꯒꯤ ꯄ꯭ꯂꯥꯎ ꯌꯦꯟꯗꯧꯕꯈꯩꯗꯣ ꯌꯦꯟꯕ ꯍꯥꯏꯕꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯄꯨꯅꯕꯒꯤ ꯍꯥꯞꯅꯕꯁꯤꯡꯗꯣ ꯁꯤꯗ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯂꯩꯁꯥꯕꯤ ꯑꯆꯥꯄꯣꯠꯀ ꯁꯤꯒ ꯃꯣꯏ ꯍꯟꯕꯗ ꯄꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯆꯥꯅꯕꯅ ꯁꯤꯗ ꯊꯝꯃꯦ Mấy thả lên. ꯁꯤꯗꯅ ꯇꯦꯕꯜꯗ ꯆꯥꯅꯕ ꯌꯦꯟꯅꯕꯗꯣ ꯁꯤꯗ ꯍꯥꯜꯂꯤꯒꯅ ꯕ꯭ꯂꯣꯛ ꯅꯝꯃꯤꯅꯦ ꯁꯣꯝ ꯍꯥꯟ ꯌꯦꯡꯉꯛꯑꯣ ꯑꯉꯥꯡ 필름 맘미도 하이로. ꯐꯤꯂꯝ ꯃꯃꯤꯡ ꯑꯥꯔꯕꯤꯟ ꯁꯆꯤꯟ ꯈꯔ ꯇꯧ ꯂꯩꯔꯝꯃꯦ ꯁꯆꯤꯟ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯍꯥꯏ ꯀꯥꯞꯄꯣ ꯀꯥꯞꯄꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯜꯂꯣ ꯃꯥ ꯆꯤꯡꯅꯦ ꯃꯩꯅꯤ ꯀꯩꯅꯣ ꯆꯤꯡꯗꯥꯝꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯉꯥꯡ ꯆꯥꯅ ꯀꯧꯔꯦ ꯉꯁꯥꯏꯅ ꯐꯖꯕ ꯃꯥꯜꯂꯦ ꯃꯆꯨꯗꯣ ꯉꯁꯥꯏ ꯆꯝꯕ ꯉꯁꯥꯏꯅ ꯏꯪꯉꯒ ꯐꯖꯕ ꯃꯥꯟꯗ꯭ꯔꯥ ꯉꯁꯥꯏ ꯁꯤꯅ ꯂꯪꯕꯩꯅꯦ ꯗꯣꯁꯥꯒ ꯀꯀꯥꯒ ꯆꯪꯉꯦ ꯃꯃꯥꯒ ꯃꯄꯥꯒ ꯀꯩ ꯍꯥꯞꯄꯦ ꯏꯃꯥ ꯇꯩꯐꯝꯁꯨ ꯑꯩꯅꯅꯦ ꯍꯥꯞꯆꯤꯜꯂꯛꯀꯅꯣ ꯑꯩꯗꯤ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯇꯣ ꯑꯩ ꯁꯤ ꯆꯥꯒꯦꯅ ꯂꯧꯊꯣꯛꯑꯝꯃꯦ ꯁꯤꯁꯦ ꯗꯩ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯎꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯤꯗ ꯏꯟꯁꯥꯡꯒ ꯍꯥꯞꯆꯤꯟꯕ ꯌꯥꯎꯔꯦꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯔꯥꯖꯃꯥ ꯊꯣꯡꯕ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯑꯆꯥꯔ ꯀꯩꯀꯥꯗꯨꯗꯤ ꯍꯥꯞꯍꯜꯂꯛꯇ꯭ꯔꯦꯕꯀோ ꯑꯗꯨꯗꯨꯒ ꯂꯩꯁꯥꯕꯤꯒꯤ ꯑꯆꯥꯄꯣꯠ ꯕꯣꯛꯁ ꯑꯃꯒ ꯍꯥꯞꯄꯦ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥꯒ ꯍꯥꯞꯆꯤꯜꯂꯛꯀꯅꯣ ꯆꯥꯕꯤꯅꯤꯡꯉꯥই ꯀꯅꯥꯝ ꯂꯩꯇꯦ ꯑꯊꯨꯝ ꯃꯍꯥꯎꯗꯣ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯥꯞꯍꯜꯂꯛꯇ꯭ꯔꯦ ꯑꯩꯗꯣ ꯑꯁ ꯋꯥꯕꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯇꯧꯔꯨꯔꯕꯅꯤꯅꯅꯦ ꯋꯥꯔꯦꯕꯀꯣ ꯑꯩ ꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯅꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯆꯥꯛꯇꯣ ꯑꯩꯁꯦ ꯆꯥꯒꯦ ꯇꯧꯔꯒ ꯑꯉꯥꯡꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯒꯤꯅꯦ ꯀꯥꯎꯗꯅ ꯀꯣꯟꯅ ꯆꯥꯔꯒꯦꯅ ꯆꯥꯈꯤꯗꯕꯗꯒꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯗꯨꯅ ꯁꯤ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯅꯤ ꯋꯥꯔꯦ ꯉꯁꯤꯗꯤ
ꯃꯌꯥꯝ ꯕꯥꯏ ꯕꯥꯏ